Manipur Police ke Inspector ama yauna Police Personnel manga suspend tawkhre numit kharanigi mamangda NS2 Imphal Dimapur lambi paringi Imphal East District na konba mafam amada drug ka konana phakiba me khara thadokpagi thodok thokibagi matungda thodok aduda chenabani haiba commando ge officer ani head constable ama amasung constable amagi mathaktasu lokhotpham thokpa action sing hatkhre police person sing adudi Imphal East commando ge ASI ama constable ama Thobal CDO ge head constable ama amasung asida attest toba 7 MR gi zamandar amani haide DGP gi maikaidagi police officer amasung partner sing asina satharoidaba thawong satharamba amasung grave misconduct tawbagi damakta action asilokotkibani haide State holiday laukthong na bataksan kre sahi khudingi bir tiken rejina marai ba ki damakta thawai ka thokiba numen August 13 bo patriotic day haina Manipur miyamna palan tawriba se Manipur khaki nate leba asina leiriba community khuding makine maramadna lakliba August 13 bo Assam da state holiday oina laukthok India gi freedom fighter bir Shahid tiken rejit bo ikai khumnabagi palan pangtok naba Assam gi MLA mangana khuyek piduna Chief Minister Himanta Biswa Sharma da taksin kre khuyek pibada yawriba Assam gi MLA sing adudi Kaushik Raj, Krishnendu Paul, Mehir Kanti Somet, Bijoy, Malakar amasung Dipayan Chakrabarti ni haide lamdam sida laminaraglaba purup sing khaidok naba yaro hana phongdorakre mapandagi changlakpa mi phata singge thausuldagi lamdam sida irang tholakhibani adubu ningsingba thoktraba matamdagi asetpa mari thamduna lamdam sida laminaraglaba lengakna sakhanglaba purup kunthra manga ase karisu khaidok naba yaro hana paswa AC gi MLA sapam kunjake sona phongdokre wafam asi relief center for the welfare of differently able person Manipurna composite regional center for skill development rehabilitation and empowerment of person with disability Imphal Artificial Limbus Manufacturing Corporation of India Guwahati amadi Pradhan Mantri Dias Kendra Imphal ga khusamnaduna Sagolban Tera Sapam Berakta leiba MLA asigi yumda senba person with disability amasung senior citizen singda at amasung appliance yanthokpagi thoramda mahangna phongdokhibane Futepur the Hindu Singna Puarigi Oiraba Tumba Tugairu Budagi Kanuki Irang Tolam Dode Hadi, Uttar Pradesh Central District Ama Oiriba, Futepur da Ngarang Hindu Lukharana Sadar, Eselgi Manungsana Leba, Redia, locality gi Abungarda Leba Puariga Sagonaraglaba Tumba Ama Hindu Laisangi, Matak the Sabane Habagi, Wahau the Tugaiba Haurabadi Kalup Anigimarta Unkana Duna Irang Tolam Dode, Pau Adu Hektabadagi District Administration Gi Maketagi Police Ki Masing Yamlaba Parsen Sing Yauna Sang Senduna, Tongan Mapam Singda. Barricade khinduna makhatana khut thonabagi thabak sengak thokpangam ke thaudoga dungarang ayok pung tararom tarakpada hindu gi tongan ba lup singi miyoi lising ani romna police na hana mangjauna na deploy tawkraba mafam adu da leiriba tumba adu thomjin ke hindu gi martha mandir sanarakshan jangarsa samite brajangdal hindu mahasabha amadi atop lup singi member singna Thakurji amasung Lord Shibada kathokpa laisang ne hairibani zahi lising helaba mafam adu government gi record the national property oina leiribani maduda tumba ama leiribadu laisangi mathakta sajinbani hana claim torakhi hindu gi lup singa duna irai numita Futepur district magistrate Rabindra Singh da hidam adu ga mari linna memorandum ama pisin khrabani makoina administration da tumba adu lokthu maduda tha asigi taramathoi da puja pangthokani hana khangan khiba leikrabani haire Sikkim gi nupi ama Delhi da miyoi kharana masa sokpirame senariba miyoi adu phadrabadi thodok thokliba restaurant mafam aduda mai thaduna sijagani haina nupi aduna phongdorakre haina social media singda video thadonnarakre Pakistan lomdagi sangsilakpa miyoi ama kaptuna hatkhre Jammu and Kashmir gi Kathwa district leba India amasung Pakistan ki ngamkhai paring lan senduna India romda sangsilakiba Pakistan gi miyoi ama ngarang border security force BSF na kaptuna hatkhre BSF na phongdokibada ngarang nungtil pung mari rom tabada Satwan amadi Kothe border town post ki marakta miyoi kharana India romda sangsilakna bathorang tawde haiba BSF na khangbangam badagi hanjin miyoi singaduda sangsilakano haina warning tawraba phawba haiba tadaduna sangsilakpada BSF na makoi buki hanna bo open fire tawbada makoi gi marakta gi aso open yaukhi thawdo adada soklaba miyoi adu pharaba matung BSF na hospital da pukhatuna layeng sathaki adubu mahak layeng bangamdana leikde makoi na sangsilakibadu du karigi no thidok na bahona ri haikhi India ga nagnaba LSC da China na Xinjiang Tibet rail link sagadori haidi China na India ga nagnana leidibul line of actual control ga ethap thamnadana Xinjiang province ka Tibet ka samnaba railway network sagani haina media report sing da yauri malengwi yamna challenging oiba rail project sing gi manungda ama oigadoriba Xinjiang Tibet rail link asi sahi asidagi thabak paikhalagani haidi masigi matang da China gi company operation amadi construction gi oiba thabak sing yengsenba haukhre haina Hong Kong da base taba
ꯄꯥꯎꯆꯦ South China Morning Post ki report amana hairi railing ase Xinjiang province ki Hotan amade Tibet ki Lhasa ga samnagadoribani Xinjiang Tibet Railway Company na project adu China State Railway Group na mapu oina $13 billion 13.2 ki senpam earmark tawduna sana na bawarib laukrabani Shanghai Security News Pause da kilometer lising sangadoribani framework adu kumja 2035 phawbu ki manungda loisen na pandam thamle railing adu ki saruk kharadi China amasung India ki lona ba mafamga nagna laigani haidi Irang sina ware habanatana karisu haningai leite haina ponel khoge editorial thamlakle Manipur thokluba Irang sina mepung khuding ware habanatana karibu haningai leibage waba ki dir loirabane loire haba wahisi habadi hainade hainaribane hiram khuding da Irang sina lengba khotpa mata yadana leire Manipur chana thaknabadagi hauraga polam khudimak mapandagi pusilakpa ngaktane pusilaklaba polam khudimak lambi da lahoba tax mayam ase hapsilaga yonba ngaktane masina potsai gi mamalasi atya yona tangle tanglaba su tangna lairaba praja singna sakhu mai mutana ba masa masugi lairik laisu tamhanbada ningba kairabane lalol itik tawduna hinjaba miyoy kiya so dumangai awaba haiduna nambo boduna lainaribane Manipur da thokliba Irang ase kaidongoi loigadagi haibadu kanana so haiba ngamde thokhaliba awaba sidi Irang asinane lainga ki thabak tawhoba middle class ta leiba miyoy kharadadi awaba si kharamakei di pharabasu Irang sigi sei thengdia duma phanglibane phana kuire thokliba Irang si sahi ani makhai yorakle sahi ani makhai asida Manipur gi miyamna thagat keba MLA sing asina miyam gi damak kari khallibagi haibadu su khangde miyamna mikhalta thagat keba MLA sing na miyam gi lanthom miyam gi punsinga pu ngamdre habasi lairiba phibam sina taklabane Manipur da 2023 gi May 3 dagi hawraga tholakliba Irang asi laksin gi hairabadi center lainga ki khutta lei habasi mipum khuding haina Wani Central Langa Tahan Uhan Bahabasina Lady by MLA Singi Todang Oipam Toi Hauzik Lady by MLA Singa Sapman Wakalon Amakaluna Center the Manipur Miang Kalaga Amutang Wari Sabiu Bapta the Bakaya Bapta Halaga Manipur Mian Wari Singa Sikok Nabohonabada MLA Singa Soba Todang Lohoning Hanatamlakle I am no palm libasi in Tanki Reserve Forest Lauraka Nagaland Amazon Assembly Corridor book control to Banihana Pondor Nagaland Kaktagi Natana Naga Puruki Tongan Lup Singi Apex Body Ama Oriba Naga National Political Party NNPZ Working Committee na National Socialist Council of Nagaland ISOC Muiba NSCN IM da Kanduwa Pamsin Pongtok Laduna Tongan Maral Sing Sikre Nara NNPZ ki Working Committee ki Maikidagi Toki Bacherol Amana NSCN IM na Hauzik Tauribasi Naga Singi Waroshen Ama Porak Nabanate Nadragana Naga ki Pirak Naga Constitution Nadragana Naga Integration ki Damak Honabasunate Haraduna Lalholop Asina Tauribasidi in Tanki Reserve Forest Kaktagini Amazon Nagaland Manipur Amazon Assam ki Corridor Singbo Control Tauna Bohonaba Kaktani Hana Pogdokre India Lagana Leba Asagi Awangpo State Single Ladiba Lalholu Singi Manundagi Kwaidagi Mapanga Kanba Lalholu Amani Hana Lauduna Shakespeare Taunaraga Framework Agreement Ama Power Kuyek Pinaraga Naga Miyam ki political solution ama porakna bani haiduna lisangsin na wari sarak li basi busu Working Committee asina yaningda bu phongdorakhe I am na makogi phiral amasung constitution bu su taseng namak Naga Miyam ki insurance policy amadagi hena lumna lawi aduga okrul amadi atopa maphamsingda leiba asset singbu Nagaland gi lan thumda makhata na paisil hanana bagi emotional oba khulai amasu seasonary haide